Hello, I am Purum Poina Taramoksari Aduga Nasi Aiki video Sida Akui Narang Furaigi Yamna Samna Hinjaba Imung Amada Akui Fulai Paiba Mui Mari Sangsalaga Akui Makoidagi Paisa in a Lupa Lak Manga Amadi Sana Lupa Kara Pugi Badu Matanga Ai Wakolon Kara Hamzagi Haduna Pundok Sabni Aduga Kaluki Iran Tuiba Adagi Manipurgi Police Station Kadagi Masing yamlaba khulai ke manggiba masigi tanja se lauraga khoi kanagumba akhoigi khulai sibu pairaga migi imungda changaga khoigi sana lupa pasha huran bagi thaba se sathrakpa se masi khoigi cheng chaging amana khoigi chak chapu ama mangthok pa habra kano khoi maitegi pawrokda masi yamna khoi mayamna Manipur gi maibel adigi Manipur gi mathauna faraba ichi nau miyam punamakna Manipur kananabi damakta si yong honari batanja sida khoi iraktagi miyoi kharana khoi nungmai pairaga nungmai adubu lana khoi Manipur gi territory integrity miyam gi punsi nga naba sinaba nataba masagi oba paisa khara tanabi damakta sinar pasi amalai thibani masi tawri bichi nau singasu aina haijari khoi gi Yaragadi Asuguma Tabasi Tobigano, Madame de Huranbei Tarani, Mapugi no Mahabuduni, Aquina Aranbei Thabak Tokshi, no Manatargano Madi, Adam Soidana Parakani, the Madugi Pangam Tokpa, Dandiedo, Soidana Pangakani, Aduga, Manipurgi, Kazinquada, Quazi, Kulai, Losalaga Paraga, Chino, Kayam Sulembi, Adu Chino, in the side Hijari, Adona, Manipur Imagi, Ningtamba, Manipur Imagi, upon me Shaktam Nan with the Makta. Adoma fly pairaga thamba aduma phai Manipur gi miyam khudimang support tawi adubu khulai aduna adongi laita lairabugi maramda kanagum imung amada sangaga kihlaga imung adudagi sana lupa paisa munba adongi karanaba sinar putaragadi adomagi hena chawba Manipur imagi Manipur miyam yekna babta laita haibase adom khangbiu amadi adongi putsida nomratru nomadi awabagi saitheng soidana phanglakani aduna Manipur gi Kacinquada Ladeba, Quigi, Imalebak, the Makta Kanduna, Numai Piravici now, Pudimakta in Apil Tozeri Madudi, Numai Pirag Aran Masina, Aran Monga Tobigano, Aduga, Quigi, Sakana, Numai Lakotna, Sigumas Torokani Hadna, Numai Lakotna, Hidden Stepia, Lakotki, Adu Manipur gi, NGO Kayana, even Kokomi, the Maivin Kayana, Kulai, Lakotpaki Tabase, Tobigano Hidden Apil Toki, Adubo, Hosiam Leibak Tibadi. Akhoi haiba ima leba kanagi the support ruba NGO kokomi ima ibel mara paibi mayam gi mamaida khoi amuba kali ta shan baga chamane akhoina maina numai pairaga mi mungda sanga ki helaga sananu pa Huran ba adagi pashamun ba se aduna Manipur gi khoi ning tambagi khongjang haiba tare akhoina ima leba Manipur ngak sena mi changchili khongjang asida maithi ne nabgi damakta kanagu miyoi kharana Torok si yam Leibak Thibani, Amadi, Asuguma Tabasi, Yarim Kai Tobigano, Amto Wakal Kandabu, a quite Warbazuana, Saninga Litrabasu, Adagi, Sheninga Litrabasu, Mingondagi, openly Fongna, see now Kanago Marimata, Hijer, I quite Himbagi Matamni, quite Imalevaki, the Mutawa, Kambagi Matamadu, Hosikni, Aduna, Kupana Warbazuana, quick Kaminasi, Aduga, I quite Imda Manipurgi, quick Izati, Maite have a Zati, say, Masida Mixatin Nabi Thabak. Akhoi togumsi haibase aina koigi chi naw khudimakta ina appeal tawjari aduga yaragadi koi ngarangi migi mungda sangaga paisa uranba ni sana uram de chena bichi naw sing yaragadi koi police surrender tawbiu aduga adom Manipur imagi Manipur miyam gi yekna badu misak amadi oigumsi haibase ni aina thamjari badi akhoina pisak pi ngai dagi akhoigi ima ipa na sauna honari ba adagi school da leklesu kaya tamduna koi hingai ba hajik pawda sauri base akoina mi mungda sangaga paisa Huran naba sana nupa lakna naba tampan nate akoina kaigum adu ma phataba thaba ma to haiba taragadi akoigi imungi ima ipa ichi naw mioi khudimak miyang yekna boy godoribni akoi pokpagi mahi yandre akoi miyang yekna bo oire aduna siguma phataba thaba se tobiganu wakal khandabiu phana awa lerebus ima leba ki damak ta khoi puna khangminasi aduga ima Leibak Manipur Maitei haiba jati ase awang thak ta bukatna ba koi puna hon minasi haiba se amuka hanna
ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ